खुरुमजरी SKTV News bu yang biri ba punam bu taram noksari mahan madamaru ba pau pizari Article 3 ki sakti season aduna Manipur thugai na bohonarak labadi miyam ga loina chap chana thengnagani haina Lok Sabha ki MP Bimola Koizam na phongdokre ngasigi kwak tan bagi thoromda maitei na langam piral pai gini haina paujelak pasidi miyam ge phaba khudam ni haina ra sabha gi MP sana jaw bolai sem na phongdorakre kwakta PSC gi award pastab tharak trabadi mayukta ngasigi kwakta gi lup manga na PSC thonglon chinduna khongjang changsin khre Irang asna larik tamba phangdraba khungak pa mairu sigya khanaba thausilama Education Department na local pham thoi hana MSF ki President Ais Rosan na phongdokre Musong Thobal district ta thokiba toan lambi ki thokdok khudong thiba thodok singda naha ama lekhidre ahum na sokle Taram noksari hauzik Malem gi mafam ama hekta da yengba yarba Manipur gi ahanba OTT platform SKTV bu support to bibigam ta punam puthagachari hauzik pau sadon pizari Manipur da tholiba chahi ama makhai pharabalan asigi khudong chaba loduna India lengak na karigumba constitution gi article 3 gi por season aduna Manipur gi apunba saktam thugaina na bohonarak labadi miyam na pirakhiba power adugi matung ina miyam ga loina chapsana thengnagani haina Lok Sabha gi MP Dr. Angomcha Bimola Koizam na phongdokre wafam singasi lana maram oiduna sugnu kendra gi serau sugnu amadi kakching khunau gi tongan wafam da hangwa relief camp da leiriba miyu sing amadi lan gi chaitheng phanglaba miyam ga haktheng na unaduna makhoi gi awan nungai sing amadi mahana MP ama oina parliament ta chatlaba matung da kari wafam sing phukat haningi habi gi matang da wari sanaba lakpada phongdokhibani khongchat adu da MP Bimol na makha taraduna Manipur da haujuk thokle irang asi India lengak na thon ba irang amani haiba si nomo gi mayek senglakle hairaduna asugumba India lengak ki asoiba asibu aikhoina ngangbada kanagumba kharana political gi khudong chab lowba oina uriba si aran bani India gi asoiba aran ba phongdok pa haiba si aikhoi khudungba ki topam thokpa thodang amani Tholiba irang asigi warusin purak nabani haiduna karigumba Indiana Manipur asibu thugaina bohonarak labadi mangonda miyamna sinari ba pora se sizinaduna chapchana thengnagani Manipur na India da tinkiba si India gi ate state singna tinkiba aduga khenaba yamna lei masna maram oiraga international law gi oiba miyeng dadi madudagi yenglagasu Manipur gi apunba saktamda Indiana kaidaunungda khut thaba ngambagi thauna leite miyamna so asigumba law asi khangbiu hairuna state lengaki lusingba singnasu Manipur kannana bohona bada thamo sengna thabak tawbiu haiki Lepaki miyam gi luchingbo oige di miyam do uchai ga da banati miyam do gyan ta na ba lambi khanbam thokpa lambi do chumna gai tor kanda power pisan ga da ne ba miyam na power paira kanda miyam gi mi go china te ni ngana banga ma ka do ne an aikhoi gi miyam na samna da ba delhi ne yar ga dum chief minister ba delhi ne adra ga ko poira ga di aikhoi ma thau ta gi dra ba aduna ne delhi na se jo noi kap ke kapu lao ke lao na wa lo de noi gi le da ching ji de sida lei bu ngak ta ni nu sida de Rombatu da MLA TS Lokeswar hai tholi birang asigi lanbung ama wariba Indo Burma sugnu lambi paring gi wafgai dagina sugnu phawbi lambi ase asuki matik phatna leiraba phawbada lenga asina samjandabana security force singna lan khamba junction bada matam chana yoksun bangam dabana miyam na heno khudong thiba awab saitheng phangli lenga ke phan leitrabasu MLA singi tolof kakpiraga lan ke saitheng nangliba mafam singi lambi sembiu kathok sage MLA location makha tarduna lan ke saitheng nangliba koktru senjam chirang kadangban
इथम मोइरांग पुरेल चिंबा मफम सिंगी लंबी ससु की मतिक फत्रे मणिपुर लेंगा के चीफ मिनिस्टर अमसुंग वर्क्स मिनिस्टर अनि न खुदगी ओइना अरेब फन अमदगी चलिब थासगी मनुंगदगी हौदुना हारिब रेड जोन ओइना लेरिब लान के चैथेंग नंगनिब लंबी सिंग असि अथुब मतमदा समजिन बियु हाइकी पिरी अदौती लंबी तीन सोंगर काम लेबे जगह जगह रेड जोन जगह दा सेंट्रल फोर्सेसिंग स्टेट फोर्सेसिंग योंगना लंबी सिंजे सिदी दोन दोला खाइदे बिदा राजनीति दिगी अदुगे दा खाइदे बिदा जाति बिजाति खाइदे बिदा प्रजा के लोई तोगा सेंट्रल फोर्सेसिंग चलनाबा स्टेट फोर्सेसिंग चलनाबा मफम जि ला थेनाबा काना दनाबा विदिन दिस मंथ सिदगी थाबक सुबा कॉन्ट्रैक्टर मंगा तो नेपिरगा तौबियो हाइना खुद संगोक्तरा पुनारे हाइजरी सिदगी तौबियो एने कातांग लंबी सकबा कौतुक चप्पल लंबी अधिक संगम चना चप्पल लंबी पुखाव चप्पल लंबी अदुग हर सरोक सुनु चप्पल लंबी सिंसे याम बनते सिदा कयाम चंगे के अखोय भाई तो लोई लौगे लौथोक बिरो एमएलए फन लोई लौथोक बिरो अदुग अंतंगी तौबियो हाइ नै सिगी खुदोंग चाबिसो नै हाजरी सिने सही असी चाब थकपा वातब पीरबसु हुरान सिंथी कनबा अवाना ताबा सबाउ लौनबा लेरबसु सही असिगी अरोइबदा लानगी लांगम फिराल पाइबगी पाउजेल पीरी हाइना लांचिंग पुरेल अथोकपम गोजेंद्रन मियाम द क्वाक तानबगी थोरमगा मरी लेनना लेबाक मियाम द पाउजेल पिरकली ngasi malaya kum sing lising homga samri kun go humdo gi meragi tarani pan bigi kwak tan bigi thoram lebaka sigi ning thole semba sana jaw baga loina ngasi wakai angom leke community hall da pang thokre lansing purel na ning thau amadi lebak miyam gi mafam da kwak ki mapau paudam ladun hai kwak na santhong pang na pai khibana sahi asi huran chinthi kanba awa ana taba कौब्रु पांगना पाइखिबसिना चाबा थकपा वाता पादब पीरी मैरम पांगना पाइखिबसिना सबाउ लनबाउ पीबग लोइनना सिंखै पांगना पाइखिबसिना सैसिगी लोसिलकपदा लानगम फिराल पाइगनी हाइना ताकपनी फोंदोखी ngasi kwak tangi thorom madu sana konungdagi lansing purelna iningthau khurumloba matungda pana lakpa thangtagi samilanmi maiba maibi pena angom ning thogi phamnai basing yauna kwaktan pham maphamda khongsanduna kwaktan bigi thorom madu pangthoki thorom madu ning thau sana jaw balai semba angom ning thogi phamnai basingna kwaktan phamgi phampham langda lengsin khibaga loinena angam mathau thok angam anam athau kokpa lei langba maisau purelna ning thaudagi thorom haunana sanaya thang lorba matungda amaibi thogal jagoi launching purelna sinow laiteng khurai laifam pana wangkhai khabam pana khwai ahlu pana yeskul naharu pana yauna nake jagoi thangtagi thogalna chingba pangthoki numina siga mari lenana manipur gi ningthau rajya sabha gi mp sana jawbala sembana paumisinga unabada haikibada sahi asi yamna phabagi di oide adubu ngasi gi thoromasida maiteina langam phiran paigini haina paujelakpa sidi miyam gi oina phaba khudamni haina lobiyai yam kahena harau kumhaigi lamdadi sangsindrabasu lebak miyamgi awa ana koknaba lai soipadraba thoram khaktamak pangthokpani haina paudamki wasigi thorom okigi sangal dere okigi singla singu singaduna tamna awang tamjaga kata sida khaijeri ngasi akoina meragi tarani panba numisda pangjariba thoromasi maina wai tangna sam khoigi bai bu lai haktagi pangtoktra lakpa kwak tan bai ba du ma thoromaduni chahi gidi nongpok natraga singkhai da pang wai na tamadagi sara ko de yenga singkhai bai ga sa pangjaba thoromasi pangbagi koina nunggi wahan dokti kaino haiba matamda chahi asida khoigi laiba asida lakadaba koi laiba asibu manga sa ta asnu aduga koi je mulla sam haidana lakadaba dugumba yeknaba aduga phattaba wakhal puwa mayam ado masi koi na pangjariba koi lai gi oiba yam maru hakwa thorom sing ase koi na sengna chumna pangjadana adugumba yekna tingkhang mayam do maru phangna muthatpa ngamna na ba koi na tumaina pangjaba thorom ni
Moirang Assembly Constituency ki manung chana leiriba kwakta Public Health Center ki award staff sing thabiraknanaba mari lenaba singda haijarabasu thabiraktabati kwakta ki loop manga all kwakta coordinating committee AMPYA Akivo Anjuman Amadi Zamit Lu Ulama gi miu singna PSC ngasi thonglon chundra khongjang changsin khre PSC so lonsin ba aduga mari lenena all kwakta coordinating committee ki media coordinator MD Abdul Barik na phongdor khibada lengak asida PSC gi award staff sing thabirakna ba haijarabasu thausa bidabana PSC so lonsin bani Makata nasu athuba matamda wali staff sing asi thabirakta tarabadi kwakta da leiriba CSO sing clubs and organizations sing punchindra PSC shutdown tawbagalone na tidbun lambigi national highway thing bagi khongjang changsilagani haiki However, over gate 7 the print and electronic media the hospital sigi doctor amadi nurse awat pagi tang da koi face note ko khibs lai grawni adong asi phau bai koi sarkar na hairiba koi kokta PSC asigi awat pa doctor amadi nurse asi thabi raktamna maram oiraga ngarang phoi khoi matam tha jakibni over gate 12 phau aduna ngasi over gate 13 yore hospital sida koi doctor anova nurse adagi koi staff thabi raktamna maram oiraga ngasi dagi follow ninja PSC duda layeng balakiba Anita Standard High School Relief Camp da leiba kangwai dagi sapam brazabani koba miyoi amana phongdor khibada thokliba irang asigi victim oiduna relief camp da leiduna awaba kaya mayok naduna leiri masigi matkat narak yalakpa kaya su yauri maramasina lenga amadi mari lenaba authority na kwakta akoibada leiriba miyoi lising kuntra henbagi awaba si ubiduna athuba matamda PSC asigi award staff thabiraktuna miyam da ana layengi khudong sabasi phangan biu haiki Sktv'S Primary Health Center sigi award pa doctor am din nursing award pagi longcha da basi gi damakta thabir na bhai tuna press conference tawdana phongdok kramatu da tang traum doi thingne abdo isu isamak khangjautre aduna ngasai gi hariba asi leiram badagi ai isamak se layeng gen laksa base huji huji ma ai relief te leibani na project se yamna khudong thiba haiba tare aduna ai gi family su loina mak project se ana bang aktani aduna hariba sing sita khoi red zone area oibani na leiriba khoi gi medical officer sing amati mari leina health department sing na yarba athu matam da khoi gi leiriba surrounding 30,000 more than peoples ni aduna haribasi da aikona karigumba hospital sin thinjan gi taragadi aikoi se huji huji asuki mat awaba gi matak awaba mayok nare yaragadi sarkar gi maikai dagi aikoina athu matam da aikoi gi awat ba doctor singa se thabirtuna aikoi mapung phana aikoi ana layeng da mai pakna wai pupu oisunu haina e thamjari Nakalamaromda Kwakta Primary Health Center ki award staff sing mention nabaga mari leinana ngasi Chief Medical Officer Bishnupur na khutaki oibo notification nama thoktuna Bishnupur puldagi CAC Nambolda Medical Officer oina leiribi Dr. L Nandita Devi amadi District Hospital Bishnupur ki Medical Officer Laisram Susma Devi anibu Kwakta Primary Health Center da utilize tawkhre makoi animak athuba matamda Kwakta PAC da join tawna Chief Medical Officer Bishnupur Dr. L Rai Chandra ngasi thokpa cherola mana Kangalakre. Lairik tamjaning baraha kaya thokli birang asina khul ngaktun leiri. Makoibu lairik tamba phangnanaba mahiroi singidamakta education department akhanaba thausilama pakhat pa tangai phari haina MSF ke president Hizam Roshan phongdorkli ngasi kwakate thonozum lekai de lebe MSF ke head office ta Manipur Students Federation MSF ke kungataruk suba foundation de thorom maduda Chief Advisor Laisram Lukhoi, MSF ke former President K.S. Gaurachandra, former Vice President R.N. Koiring, amadi MSF ke President Hizam Rosana Saruyaki, Thorong Mari Lain Hizam Rosana Makataradun Hai, India Langana, Samlak Iba Education ki policy, awang batha ki policy ni adubu phana phaba policy oidinasu thabak to onthok pangam drabadi aphaba mahi phangbangam loi haiki. Lamdam masida leiriba education system masida Thadarliba budget ke sanpham loisna ba hona ba apaba policy amata tung koina chatna ba hona da ba thong asida national education policy gi marai bak tambangam de India gi no education policy NAP 2020 SC khwaidigi phaba policy ama wargasu namdam masida matau karamna mai pakna thabakta onthok pangam gani haibasi asobo hang ama wari lamdam masida phaba mahi masingi kanglon ama laknana ba hona ba matamda education department leiriba staff singi achouba thodang lei haina phongdoki
national education policy na lakraba policy sing mayam asi akoi manipur york matamda implement tawgadaba education department ga mari lainaba singna haiba policy sing ase maming khaki ohenba haibadi makoina ding asi lauri ngasi gi mahiroi kunaida piriba policy sing sina education system sing sina afaba mo oire haidana aso asangi mioi singna ngasi lauri education sector laiba mioi singna aduga makoi gi masa masu singdi ngasi mapana tamanba koi gi private institution na tamanba maduna tai makoina lauri policy sing ase miyamda uchaiba amakak oibra haibagi akoi chingnaba poi miyamna jo hangliba question ne education gi mari lainaba department khudimangna hariba policy sing ase fajane implement tawbiba thamoi singna lebak miyam gi khallaganda thabak tawbiba masina akoi gi kunai sida madam ga chunaba education gi mayek sengba ma akoi miyamna akoi uba phangani Jiribam district ki Babupurada leba Manipuri Students Federation MSF district committee Jiribam ki Shangliyada MSF ki Firal Singhatuna Kungatruk Suba MSF ki Mapok Kumon Thorom Pang Tokre. Thoromatu da All Jiribam United Clubs Association Azuka ki President Mutum Maipaksana MSF district committee Jiribam ki advisor N Dharmendra MSF district committee Jiribam ki President Sinam Idingamba Amuaba Jiribam branch ki President Priyadarshini amadi Jananeta Hizam Irabot Memorial Trust ki lifetime President Dr. Shes Kamalna Saruyaki Thoromgi Sarukama Oina Jiribam da leiriba Paumi Taret Lomda Khudol Amamam Tamduna Pukning Thawatki Thobal district ta thokiba toan balambi gi khudong thiba thodok anidana ha amalai khidre ahumna sole Thobal police tagi phangba pau gi matungina ngasi ayuk pung mapan makharom tabada Wangjing Wake College Manaki National Highway 102 paring da leiba tiantha lamkhai da bullet amaga heavy duty motorcycle amaga thengjinnabada bullet aduda tonglakpan ha amalai khidre aduga bullet driver amasung heavy duty motorcycle thorokpa miyoina sokle leikhidrebana ha adu Thobal Kiam Sifhaidagi Ningthozam Surkumar Sahi Taraganipan Apokpa N Salungzau Kawi Asokpa Aniaduna Bullet Thorokpa Kangabam Shisha Sahi Taragataret Apokpa Ke Buddha Kawi Thobal Kiam Sifhaidagini Heavy Duty Motorcycle Thorokpa Mio Adana Songtham Birchandra Kawi Sahi Humbudra Bangarom Sure Wangjing Wanghem Dagini Hari Thodok Aduda Makwai Ohumak Thobal District Hospital da ahan bagi oina first aid piriba matung dari Mr. Pukatura Makatana laikat naki edu busur kumar di ngehak laikat naram laga laiki dabani hari atau pathodok amadana ngasi nung tilpung amma makharum tabada Thobal Khetri lakai Sajan Sanglian Mapada Ising Pubatata es amaga Jupiter scooter amaga thengjinabada Jupiter scooter thoropana amasu sokle solobana ha adugi maming na puyam bedia sor sahi kun gamathoi kawi apok papuyam Jugindro Thobal Khetri lekai dagini hari puyam bidyasor manak nakpada leiba laying sangda pukatuna laying sataki Lamdam masida nongmagi tahai uhidaba thodok kaya thokpa hengatlakpaga loina ngarang numidang Thobal Police Station gi manung chanba Thobal ningombamda hek pokminnaba manaw nupana masagi license nongmaina Kapagi Thodok Amada Mayam Balekidre. Police ki pau gi matungina Thodok Singarang Numidang Pung Mapan Makarom Tabada Thokibani Thodok Adu the Lekitraba Mayam Badugi Jahini Putre Churaba Maming Sapam Swaminath Kawi Mahakpu Nongmina Kaplan Banau Padugi Maming Sapam Somorzut Kawi Sahini Pugumdoi Apokpa Ibom Sakawi Thobal Ningombam Singam Lerak Derek Asidagini Hari Pawsina Hai Noma Nongmaina kaplam liba sapam somorjet police na phagat abaga loinena laikidraba mayamba sapam swaminat puna Zenimski Miriel Sangda thamkre laikidraba mayamba swaminat mayum panba kuidriba miyoini hari presna phangba pauda laikidraba mayamba swaminat ase Thobal Tomjingda leiba Anandapurna English School da oza oibani aduga manawnu pa somorjet na ATM booth ta sel hapa chatpa singi security oina leibani hari Manau nupana nomena kapada Lekitraba Anandapurna School Sciences ki Principal Sapam Swaminath ki Thawai Yaudra Haksang da School Sigi Oza Singh Amadi Mahiroi Singh Ekai Khumna Utkre Lekitraba Sapam Swaminath ki Thawai Yaudra Haksang Adunga Sigi Nungthil Bizanim Sta Postmortem Torba Matung de Munung Daru Mathong Mangam
ꯇꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯝꯕ ꯑꯅꯟꯗꯄꯨꯔꯅ ꯁ꯭ꯀꯨꯜ ꯑꯣꯐ ꯁꯥꯏꯟꯁꯦꯁꯀꯤ ꯀꯦꯝꯄꯁꯇ ꯄꯨꯔꯛꯇꯨꯅ ꯇꯤꯆꯤꯡ ꯑꯃꯗꯤ ꯅꯣꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯩ ꯀꯠꯇꯨꯅ ꯑꯃꯗꯤ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ Opposition की लुचिंगबा मरुने MPCC की प्रेसिडेंट कैसा मेघचंद्र दा एनफोर्समेंट डायरेक्टोरेट थाजन बहाइबसी फैसिस की थोंगनी हाइना CPIM मणिपुर स्टेट काउंसिल के स्टेट सेक्रेटरी खेत्रमियुम सांदना CPIM की कुनसुबा मयांग इम्फाल लोकल काउंसिल कॉन्फ्रेंस दा फोंदोखरे मयांग इम्फाल थाना अनि लोंगबी पुखरी चौबगी खा थंगबदा लेबा बसंत असेंबली संगाइदा पांगथोकिबा थोरम अदुदा लोकल काउंसिल सिगी ममांग सही अहुमदा सथकिबा थबक थोरम सिंगी ओइबा रिपोर्ट थमकी थोरमगा मरी लेनेना सांतना हाकिबदा मणिपुर दा लेरिबा डबल इंजिन गी लेंगाक असिगी मखादा तौरिबा थबक थोरम सिंग सिम यंग सांदबा मरमना लम मसिदा लेरिबा फुरुप सिंगी बारकता अमगा खना हनबा डिस्ट्रिक्ट अमगा यंगथिन हनबा पॉलिटिकल गी यानादबा लुचिंग बसिंगी मथक्ता ईदी थाजनबा अहाइबा थाजनबा हाइबासी फैसिस की थोंगनी हाइना फोंदोखी ngasiगी मिफम अदुदा तोंगान तोंगान बलुप कयागी मसक नाइबा मियोय कयासु सरुक याखी Status de lady balinga ki machat asidi operation success patient dies gi lengak lon oirabra haibgi wahang lakle haina Manipur People's Democratic Front ke secretary sapam samungong no phongdokre ngase Manipur Press Club ta pangthokpa pawgi mifam amada samungong na hai democracy chatpa lebak amade miyam gi mihut na miyam bu nungai hangani miyam gi hak ngakani खल्लुबा खुदिमक तायोनारे असेंबली कंस्टिट्युएंसी हुंफुगी मिहुत अमदी MP अहुमना अमतो ओइना थबक तोमिनबा मतमदा लेबाक असि चौखटपा ngमगनी हाइकी मखोइना थमोइ सेंगना मियामगी दमकता कथोकपा ngमलबा मतम अदु खक्तदा शांति लेबा चौखटपा नुंगाई याइफबा लमदम अमा ओइगदबा अदु ngसिदी ऑपरेशन सक्सेस पेशेंट डाइज गी मओंगदा लेंगाक शासन तौरबनिना Manipur sana lebak ase imadi ngaksam yaure haibagi tanjada leirabra haibasi wahanga ma oire haina samungona makataki Prajabu law and order sumna chalan gaiba depend upon the government prajanu ngain gaiba depend upon the government haiba mayam sing se khangba tai aduna di Operation Success Patient died Sasan Taurabanina, Manipurda, Nungaiba, Santi Leba, Nasi Toiba, Tabak Singer, Nungaito Ubitoki Masa, whatever in there. Amata Toyaba. Razagi elected honorable sings there. Sina Kayum Tomatamda, Muida Makta, Shiba Kidaba Muidam, the Tawai Tarage, Hide and Haiba, Tola Kadra, Haibasi, Asoba Wahangamo Oiganeva. Aduna MPDMna. यामने तेलम ने थमजबदा कोई ऑपरेशन सक्सेस पेशेंट दाईगी शासन कुतो से तवीरनु Manipur Police na fare hariba pripa ke active member ani du lalholo basiga mari leina de haina pripa na phongdorogli lalholo basigi Department of Publicity and Propaganda gi publicity officer Mangal Khumanna khoyek piduna thadorkiba sengdok cherol amada Police nangarang fare hariba irung bam ngan ba maitei amasung hobism sanathoi hariba mi ani asi pripa amasung masiglan mi shanlup red army ga karigo mahiram amata da mari leina de hari Kwakta Youth Volunteer Organization sayasigi mas thadagi holduna kwakta gi akobada drug ki mayokta chatharakpa drive ta phagalakhiba heroin gi soap case manga amadi khaini yauna Saurana lupa lak taret lomgi wagidaba drugsing ngasi kwakta bazar da puthok-tuna miyam mamang da mai thaduna mahankre mai thabadugi mari lenana AKYVO gi General Secretary Hanif Sesamna haikibada mamang thakta mayai ka bachinjak charamba natragana yolamba warigasu ngasi haibanu mit asidagi chaba amadi yonba tokpiro karigumba yolamba natragana charamba thengnarabadi logi mateng logduna kan action loguni haina phongdoki Akibona changchilak ba khongjang singda phagalak ba drug singa dongasi dispose tawduna manghan bani
ꯀꯅꯥꯒꯨꯝꯕꯅ ꯍꯥꯟꯅ ꯃꯃꯥꯡ ꯊꯛꯇ ꯈꯪꯗꯗꯅ ꯇꯧꯔꯝꯕ ꯑꯣꯏꯔꯒꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯗ꯭ꯔꯒ ꯌꯣꯟꯕ ꯑꯃꯗꯤ ꯆꯥꯕ ꯂꯦꯞꯄꯤꯅꯕ ꯑꯀꯤꯕꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕꯣꯅ ꯌꯣꯟꯕ ꯑꯃꯗꯤ ꯆꯥꯕ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯒ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯑꯀꯤꯕꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯒꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯟꯗꯛ ꯃꯔꯛ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯃꯤꯑꯣꯏ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯦꯞꯇꯅ ꯊꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 9ꯒꯤ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯕ ꯃꯇꯝꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯈꯨꯂꯥꯛꯄꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯉꯥꯉꯣꯝ ꯁ꯭ꯔꯤꯅꯤꯕꯥꯁ ꯆꯍꯤ 19 ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯔꯤꯕ ꯅꯍꯥ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯊꯦꯡꯅꯕꯤꯔꯕꯗꯤ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 9ꯒꯤ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕ ꯉꯥꯉꯣꯝ ꯏꯕꯣꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯉꯥꯉꯣꯝ ꯁ꯭ꯔꯤꯅꯤꯕꯥꯁꯀꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯇꯨꯅ ꯐꯪꯅꯅꯕ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯄꯣꯛꯄ ꯉꯥꯉꯣꯝ ꯏꯕꯣꯇꯣꯝꯕꯤꯅ ꯋꯥꯀꯠꯂꯛꯈꯤ ꯍꯥꯏꯔꯤꯕ ꯅꯍꯥ ꯑꯁꯤ ꯐꯨꯠ 5 ꯏꯟꯆꯤ 6 ꯋꯥꯡꯉꯤ ꯀꯨꯆꯨ ꯃꯨꯏ ꯃꯁꯝ ꯇꯦꯜꯂꯤ ꯃꯃꯥꯏ ꯁꯥꯡꯇꯛ ꯇꯧꯏ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯖꯤꯟꯁ ꯑꯃ ꯁꯦꯠꯈꯤ ꯑꯃꯨꯕ ꯑꯃꯁꯨꯡ ꯍꯪꯒꯥꯝ ꯃꯄꯥꯟꯒꯤ ꯃꯆꯨꯒꯤ ꯄꯨꯟꯅ ꯂꯥꯡꯕ ꯖꯣꯒꯤꯡ ꯁꯥꯔꯠ ꯂꯤꯠꯈꯤ ꯑꯃꯗꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯈꯣꯡꯎꯞ ꯑꯃ ꯇꯣꯡꯈꯤ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯔꯤꯕ ꯅꯍꯥ ꯑꯁꯤꯕꯨ ꯊꯦꯡꯅꯕꯤꯕ ꯇꯥꯔꯕꯗꯤ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 9612-784468 नत्रगना 8131939143 नत्रगना अपोकपगी मोबाइल नंबर 9383212773 पाव पिबिरउ हारी आयन की वांगमद संखाई तुमखाई तौबसिंग मखोइसिंगदा मियेंग संगनबा मणिपुर पुलिस की अकक्नबा टीम अमा ngarang semkhiba nongma phadringai ngasi ayuk health services manipur ge additional director oiramba miyoi amagi yumda bom thamjilamle additional director oiramba hojikna thabaktagi potharaba doctor LRK gi yumda bom adu thamjilambani thodok adu yaningdaba phondok tuna ngasi laikai miyamna wakat mifam chathaki Imphal West District की मनुंग चना चजिंग मैते लमखाई दलेबा डॉक्टर LRK की युमदा ngasi ayuk hand grenade adu thamjalamani hari kanana kari maramdagi bom thamjalamlibano haiba chapchana khangdrabasu mamangda khulai paiba kangbu mana sel gi demand torop khibalai hari thodok adubu yaningdaba phongdoktor mafam adugi miyamna chajing मैते लमखाइदा chathaki bawakan mifam aduda saruk yakhiba singna मिरक्ता बॉम थमजन बयानिंग दे मियाम दा की खंग पीगनो हाइबन सिंग बखोलाव सिंग लाउकी थासगी तरुक्ता मसागी लमचत याउदबा नुपी खुनाईगी मायोक्ता लेबा खुनाईजम रोमारियोबु चेराक पीबदा पार्टी अमना अतमनना लाना समजिंदुना यूनेलाइफ की CCM S पनखई अतोपा मिंगना रिचार्ड अमसुंग चिप रेवेन्यू ऑफिसर केस लमजिंग बगी मिंग नंफुदा हाहेल लगा यूनेलाइफ की मिंगचत सोना बहोनर किबा थोंग अदु लालोलोप अदु गी मिंग ख्वाइदगी अहोंगबा अमदी अरानबा प्रोपोगंडानी हाइना पांबईना लुचिंगबा यूनेलाइफ ना फोंगदोरकली लेंगा का वरी सानरिबा पांबईना लुचिंगबा यूनेलाइफ के मीडिया कोऑर्डिनेटर सरायरोंगबा थोकसोमना ngasi प्रेस ता थोकपा चेरोल अमना रोमारियो की थोदोक असिगा पार्टी की थौ पुबा अनि असिगा करिगुंबा हिरम अमता द मरी लेनदे रोमारियो की थोदोक असिदा यूनेलाइफ की थौ पुबा अनि की मिंग लाना यहोलगलिबा सि यूनेलाइफ पु मियामना लाना वननबा अमदी सयसिगे अगस्त की तांग त्रौम नेदा खुमलपाक ता सिनखिबो थोरमदा लुप अमना थोरमदु सिनबदा सेक्शन बो अरहोबदगी सोइखिबदु मणिपुर की मियामना सेरखिबा अमदी मदु कनानो ऑर्गेनाइज तोबनो हाइबा मियामना खंगदोखिबा अदुदगी इकाइबा नंखिबा अदुगी लमन खुमननबा संगसिनबा अरानबा प्रोपेगेंडानी हाइना चरोल असना हाइरि
Social media influencer amagum khanjaduna hiram khudingda akhang ahi sariba RK isan thoi sahi ama makhai sahi ama makhal amatigi social media platform sing sizinaba amadi miyam tinba thorom singda saruk yabaga loinana wa ngangbada athingba thamle haina lona thingkraba lalolup KCP Nongdren Khombagi Maketigi Pongdurli Lubasigi Publicity Secretary Kanglei Purelna Khujek Piduna Ngasi Thadur Libacherol Amagi Matugina Romario Koba Mioi Amaga Mari Lenaba Keski Matangda Lebak Miyamda Chumbu Wapam Khara Partina Cherol Toktuna Kangan Kiba Aduda Lebak Masata the Bomaongda Achum Aral Ningtina Kangdana Pazadaba Wahi Wata Kaya Ngang Sakpasing Facebook the Thadropa Mahaki live video that Tengnaki Landamasigi Ningtam Lan Asida Yaudura Lebaki Damakta Tabak Toriba Lup Amabu Karisu Laitaba Moongda Toy Ushitara Ngang Sakpa Asumaran Karino Kangdana Toriba Tongasi Warik Pinenaba Laitaba Taxi Kasi Amadi Honalon Kangdabani Hainalawi Maram Kangdana Nakal Namata Yinglaga Wangang Mahaki Mingset Komnabasu Honari Asigumba Kunaida Hona Kangdaba Amadi Takka Naibagi Taong Chatnariba Asida Takka Naidabagi Taong Chatnariba Asida Masana Samdok Nanabagi Matam Piboina Arke Isan Toigi Matakta Sahi Amagi Ating Basi Tambani Garigumba Masigi Mayukta Tabak Tork Labadi Madugi Apa Patagi Texak Mak Masana Puzagadabani Haina Jerul Sina Maka Tarakli Imphal District Manung Chana Uyumpok Awang Lekai Digi Wakal Choiraba Mioi Ama Haukiba October Genipanda Pukau Terapur Mamang the Labor Cookie Kulumda Junction Kibadigi Ngasi Pauba Langla Langjin Kangdana Ladiba Asida Manipur Lengaki Mari Lenaba Singna Ticket Piduna Mung Manung the Sinabu Haina Uyumpoke Kunza Singi Maki Dagi Takshilakli Todo Asiga Mari Lenana Ngasi Uyumpok Multipurpose Community Hall the Miam Yuwakat Mi Pam Zataki Wakat Mi Pam Aduga Mari Lenana Uyumpok Kulgi Kunza Haikruzam Ibohol Nahai Ngasi Pauba Tiba Kangdana Ladiba Wakal Kanba Mapung Padraba Mio Asi Yumkaibam Santi Singh Say Humpuga Mari Abokpa Laikidraba Yumkaibam Akamba Kawi Haukiba October Getang Nipan Get Yupung Tramatirom Tabamatam the Pukau Dolai Tabiromda Lak Padagi Security Force Na Halan Krabamatung da Pukau Tirapurgi Mamang the Leba Sadang Bilesgi Kuki Kulda Kulum Tamna Satkibazukul Siga Nagana Ladiba Brickfield Manaki Labuk Talerama Music Na Unahoki Hari Makul Adu Yona Chalamgani Haina Chingnari Adubu Mapam Aduda Maitegi Music Sangba Yadabana Tirubagi Kudong Sadaba Mayok Naba Maramna State Forcing Na Mankraba Santi had a Music Panganaba Tiduna Imung Manunda Sinabu Haina Takshinki Haizri Basida Lengakna Tabi the Batarabadi Uyumpok Gram Pansayat Natana London Asomgi Lady Club Amadi Mera Pibi Singu Over Committee Amasiam Duna Makata na Kongjankaya Sanction Gani Haina Iboholna Makataki Haibam Santi asi Atumatamda Munung the Senabu Haiba Wapam Masipina as he walk Masina with Marilyn Water Hinda Hongok Chari Karigumba Hariba Asi Atumatam Manunda Utopidona, Manunda Sinan, Bidabatarabadi, a way Yumpo Gram Pazaki in a lady back, Yumpo Tataba, the CSU Impoki, the Blaming Committee, Mara Paibi, the Kalab, Hari, the Sina Sinjaraga, Burundana Bakarasiki, Nipujabani, Matanga di Karimba, Sinabida Batarabadi, Yumpo Gram Pazako in a Kungang Kayagi, Mute Sinjaduna, which will listen committee, Masendagani, Adugi Prepression, Nasi Adumto Yaragani, Aduna, Makata Kunjang, Kayama Sanjagani. Kangabuka Hill the lady with Dukan Singamadi Lana Yum Sing the Poo, but Hangam Loidaba Sen Gidiman Torpa Kudak the Lepu, individuals and Kai Pibangam Zoroi, Aki a Kang Pibiganu, Equa Mate Masang Actani Hang a sick Kangabok, Awang Leka Mera Pibi, Amadi Kangabok upon Mera Pibi, Lupna Sinduna, Kangabok Bazar Mamang, Nesne Highway 102 the Lambi, Tankai, Ting Dunawakan Mipam Pumcre. Dukan Pharmacy Medicatil Sing Ting Jinduna Sataki Bok and Mipamadu the Saru Yakibi, Kangabok Part 1 Mera Pibi President Toksom Tunanbina.
हाइकिबदा खांगाबु बाजार दा दुकान फमलिबसिंग अमदी युम युम दा डिमांड लाकपा सी यामना लाइबक थीबनी मतेंग पांगलोई हाइब नते पुब थांगबा ngamloidaba maong da demand torokpa simadi tohoningde hairuduna miyamna angamba mateng pangbada harau lobiu haina su phongdoki ngakpasingna puba thangba ngammaroidaba maongda dukandar sing amadi yumthong khudingda henkhai thungkhai akoida chuki matik awaba pirakpase akoina mateng pangoi haiba nataba makoina puba thangba ngammaroidaba kaya hairakpase akoina tawanningdaba akoi prajana angamba mateng pangbado moina su harau lobiba akoina su harau leijauba puba thangba ngammadoiba kaya tawra agadi dukan phamiba dukandar sing dukan thong ronthil lage harakpa amadi yumda tanjaraga chujaraga tawriba kaya sigi awaba kaya urakpa asidagi akoina ngasigi sine protect ase phamjabani makha tabada akoina haijaningi di icha singda angamba mateng pibada harau lobiyu puba thangba ngamroidaba kaya akoida haibase haibiraga nu हौरैबीदगी बसंती अमसुंग महाकी मचानुपी लेखितब थोदोकी असेंब ललालंजिन पुतो हाइना तक्सिलदुरंगसी मिसी असिगा मरी लेनर सेमखिब जेसी अमदी लेकाइगी मियामना मिफम पांगथोक्तुना खना नेनखरे इम्फाल वेस्ट डिस्ट्रिक्ट के हौरैबी कंगजबुंग मना के मिपुन संगदा पांगथोकिब मिफम अदुदा सरुक याखिबा सिंगना मिसी असिगी मतंगदा कन्मा मोंगदा यानिंगदब फोंगदोक्तुना चुम्बो वायल फंगद्रिबा फावबा खोंजंग जंगसिनना बयानकी मिफम अदु लोयरबा मतुंगदा हौरैबिगी मफम कया फाउदुना मिसी असिगी असेंगबा चुम्बा फंगलु हाइना लेंगाकता तक्सिलदुना मियामगे खोंगचत अमसु चतखि ngasi lamboi khongnang khong relief camp da managing team mini library and the youth connect the champion for change YCC na sinduna pangthokpa rhythm of hope youth dance and song contest pangthokre lamboi khongnang khong gi relief camp managing team mini library and the youth connect the champion for change YCC na sinduna pangthokhi riba thormasi relief camp da leiriba angang singi pukning wakhal gi anaba lehendaba amadi mama mapa oibasingna macha singi matau yengduna ngahakta oirabsu awaba konma ngamnanabagi pandam da pangthokpani haina YCC ge member samananda ningombamna phongdorli samananda hai YCC na relief camp da leiriba mahiroi singi khallaga mini library ama hangdoktuna library asibu mahiroi team amana management tawhanduna lakpani marak asida YCC gi team na relief asida lakpa matamda mahiroi singi marakta talent leiba kaya thengnarakpagi asigumba ngasigi dance and song contest asi pangtokpani matungdasu masidagi hena chawna sinma ngamnana bapandam thamli haiki मखोइन हौजिक तमजरीब लाइरिक महई हैबे ताई बियॉन्ड एकेडमिक लाइन वेदर पुंग सोलोम होइगेरा मार्शल आर्ट्स होइगेरा और खुनुंग इसै होइगेरा फोक सॉन्ग होइगेरा सुमाने वेराइटी ऑफ द टैलेंट मैम मखोइन तमजबा अमसु मखोइन हाइजरीब सिंगजा मसी एम्पावर तौबिबा एट द सेम टाइम मसी शोकेस तौनबि तंजा अम लंगिनबने एट द सेम टाइम मसी की इवेंट से ऑर्गेनाइज तौबगा न मखोइ फुल्ली एंगेज तौवेबा सी की फुल एंगेजमेंट लइबिजना मखोइ पॉजिटिव वाइब अमा मदु क्रिएट तौमिनबा इरोइनना angang mayam je thajuna jagoi ge saba moi de yam nungai jabo moi ge talent to moi na dum competition je yaw bana ta angang macha mayam dadai si hai ga na aduna I think we just YCC and mini library team just give a very simple smile to them and it's a very meaningful another and I can say that All Manipur Government Drivers and the Technician Association gi nifuguma palak suba general body meeting ngasi Major Khulda Labor Manipur Press Club ki lokta hall da pangthokre मिफमदुग मरी लेना एसोसिएशन असि जनरल सेक्रेटरी एम महेश न फोंदोरकपदा ड्राइवर की लमद थबक तौरिबा मियोय सिंगी थबक सुबगी अककनबा मतम लेतबना इमुंग मनुंगी ओइबा अवात अपादा यंगसन मंगम दन लेरी मसिदा नतना माही मसिंग तमलिबा इसाइसु सिंग सेनबगी मतम फंगदबा अयुक अंगन बदगी ऑफिस कारक्तुना करंबा मतमदा युमदा हनगनी हाइबा ngамदबा सिना इमुंग मनुंगी नुपी अंगांग सिंगना करंबा मतमदा युमदा हलकनी हाबिगी अवाबा कया मायोक नदुना लागली अदुबु तोंगान बा डिपार्टमेंट सिंग द थबक तौरिबा मियोय सिंगी ऑफिस कारकपगी मतम अमदी ऑफिस लोबगी मतम लेबगुमना ड्राइवर सिंगी ऑफिस मतम थंबीबा पामी हाइकी ngasi phawba driver singna thengnariba awaba kaya si miyamna ubidaba driver singbu mirai bigi chanabi asi tobinganu loinana ngasi pangthokliba mifam asida chahi ahum thau
पुगदबा मियोइसिंगी अरियानो सिनरबा मतुंगदा नौना थौ पुगदोरबे मियोइसिंगा लोइना ड्राइवर सिंगदा थेंगनरिबा अवाटपा सिंगा मरी लेनबा सिंगदा तक्सिलगनी हाइनसु फोंदोकी मिफम मदुदा नोंजुनुंगसा थीदना मियामगी दमकता कथोक्तुना लाक्लबा ड्राइवर तरागा माथोइदा संबा खुदोर पोर्ट पीदुना इकाय खुमनबसु उतकी एडमिनिस्ट्रेशन स्टाफ सिंगदी पुंग मरी मंगा ताबगा गवर्नमेंट थोपीरिबो ऑर्डर दुगी मतुंगिना आइदी पुंग मंगादा ऑफिस हवा लोइरे हाइबदो अदुदा मोइगिदी रूटीन लोइजरे अखोइगिना बाउंड लेते हाइतारे अहिंग नोंयाइ खंगदे नोंजु नुंसा खंगदे ड्राइवर हाइबे सिनथमजे यामना हाइ रेस्पोंसिबिलिटी लेबो यामना फिक्स तोबो अखोइगिसु खितंग रिलैक्सेशन खितंग दि पामे हाइबदी ड्राइवर गिसु फैमिली लेरी इचा लेरी नोंग पुंग आमदे पुंग निपान दे चलगा नुमिदाम पुंग 10 माथोइदा ऑफिस हलपो मतमदा मसे हलागा फैमिली एमा पालगदी वरी वताई ताननिंगबा हाइदी फाइनेंशियल प्रॉब्लम ताननिंगबा युम मम पानमनिना मदुगी खुदुंग चाबदुमा आई इचा सिंग हगोत्रिङाइदा अखोइ ड्यूटी चटपना या मंगाक्तनि ngasiबौदा वालौरिबा अखोइदा फंगदबा फैसिलिटी सिंगजे मसी फंगनबगी कोइ चंगजनबगी थौरांग तौदना लेजरे हाइतारे बर्थ सेंटिनरी सेलिब्रेशन कमिटी ने सिंधुना आरकेसीएस की साम सुबह मपोक कुमोन थोरम पांगथोखरे जेन मणिपुर डांस अकादमी का ऑडिटोरियम द पांगथोकिबो थोरम मदुदा मणिपुर यूनिवर्सिटी की कल्चर की वाइस चांसलर प्रोफेसर पौनम गुनिंद्रो आरकेसीएस बर्थ सेंटिनरी सेलिब्रेशन कमिटी की चेयरपर्सन डॉक्टर केसाम सोबिता मदी जेन मणिपुर डांस अकादमी की वाइस चेयरमैन लोंगजम जोयचंद्र नमरुबे मिथुंग सिंगोन सरुयाकी थोरंग मरी लेनेना आरवीसीसी सीगी सेक्रेटरी आर के बुद्धिमंतन हाई कुमजा 1994 मतम अदुगी मैक्सवेल बाजार हौजिकना थंगाल बाजार हाइना खंगनरिबा मफम मसदा आरकेसीएस की स्टूडियो अमा हांगदोकी मतम अदुदा साइन बोर्ड यावना तोंगान तोंगानबा चखो थोरांग अमदी लाइटिनगी थोरमगी लाई येकपदा मतम अदुदगी मियामना आरकेसीएस पु मसक खंगबा हौरकी मसद नतना लमदम मसगी हौगलकलिबा माहिरोय सिंगदा लायेकपगी इनोट पीननबा बुक 1 दगिना बुक 4 फावबा आरकेसीएस की ओइना फोंकी मणिपुर बु मालेमदा मसक ताकनबा पुवारी अमदी कल्चर ग मरी लेनबा लाई कयासु सकनारेबा लायेकपसना येलमकी मसिमकना ngasiदी मालेमगी मियामना आरकेसीएस गैलरी दा लाकनरिबनी सकनारेबा चित्रकला रत्न राजकुमार चंद्रजित छना सिंहगी ममीदा हाइलाई कतुना खुरुमजबग लोइना थोरम अदुगी सरुक अम ओइना आरकेसीएस की चाही चामगी खोंगचत हाइना मिंगथोनबा लारिक अमसु फोंकी लोइना मणिपुर की सकनारबा विजुअल आर्टिस्ट मरी ललित कला अकादमी अवार्डी थोदिगजम तोम्बी सकनारबा स्कल्पचर लाइश्रम फोनिंद्रो इम्फाल आर्ट कॉलेज की रिटायर्ड प्रिंसिपल लाइश्रम मधुचंद्र अमदी अरिबम एकांत शर्मदा इकाई खुमनबा उतकी 1947 दा देखो जी हाइबा फिल्म मा विक्टोरी सिनेमा हॉल दा आरकेसीएस ने यहाँ हाना ये पो होकी मसिदा मैं आम ना कोई फिल्म एडवर्टाइजमेंट हाइ दारे को अदना फिल्म एडवर्टाइजमेंट मणिपुर 1940 हौदो मतुंग दगी दी मा की मिंग आपका हेना यामना खंगनबा हेंगलकी अदुबु मा की आर्ट मोमन याउजेरिबा आर्ट की केनो सिंगजे अंगांग सिंग हौरेबा सिंगजो मसी इम्पार्ट तो वाइ दारे कोई मसिगुम मा हेजे अंगांग हौरेलिबा सिंगजो लाइक बगी कनो सी तंबीगदमनी हाबचे माना अंगन मतमदा माना मागी ड्राइंग टेक्स्ट बुक आइदारे स्कूल की अंगांगसिंगना तमननबा बुक 1 दगिना बुक 4 फावा मा फोंगमी कोई मणिपुर मपान मसक ताक पंगमदबा इतिहास की ओबा कल्चर की ओबा मांग्रब मैम जी मेंशन होना अवामा अतताय होइना वान होनकिबा लाइक पमनी मान ngasi यपिरम मैम दो ngasi दी मान मसामंगना लिंगपिरमबा आरकेसीएस आर्ट गैलरी हायर खंगनरिबा सिदा कोई जिगनी मैम येंगनबा थमी अतोपा मना हुजिक फंगबा पाव अमना इम्फाल वेल्स डिस्ट्रिक्ट की तेना अमुदोन अखाम लेकाई दल लैबा आरकेस इसन थोबिगी फी योनबा दुकान दा सखंगदबा सिंगना ngasi numitang hand grenade ama thamjilam leheri paw sigi matungina maha ki dukan manungda hand grenade thamjilamba adu ngasi numitang pungni palom taba matamda thengnarakibani hari adu moinamak hand grenade adu पोखाई दबना लाइबक फबदगी मी सोप पनबदी याउखिदे तोदो तोपमदा पुलिस लाक्तोना यंगसिन खिबगलोइना हैंड ग्रेनेड अदु रिकवर तौदुना केस अमा लखतख्रे हजुक फावबगी ओइनादी कनाना करी मरमगी दमकता थमजलम लिबनो हाइबा खंगमंगमद्री नाकलमरोमदा लुपकी वाफमदा मरम सादना अमदी अखंग अहि सादनो वा nganglakpa lupu
usit thawoide haiduna Kalaipa Communist Party Nongdren Khomana RK San Thoibibu sahi ama social platform sing sizinaba yauna miyam tinba thorom singda wa ngangba amasung saruk yabada thingba thamle haina ngasi lauthokibani wafam simak ngaki mamangda sandokjari ba paw sida su panjakibaduni matugi matungina ngasi nungthil RK Isan Thoina Facebook ta live thaduna mahaki mathakta athingba thamlakibadu pendaba amadi nungaitabsu phongdokibani makhataba pawbujari One Home Foundation amadi One Camp Block Congress Committee anina sinduna One Home Foundation gi noming oiba convention amanga si yaripok Bisnu Nahada leba MP sigi president su oiba One Camp sigi MLA kaisa Mega Chandra gi yumda pangthokre thoromodugi sarugam oina One Home Foundation da admission tawruba mioi lising ani samga henbagi manungda nursery dagi na class 10 phawgi mahiroi singda school bag yenbagi ani suba phase oina ngasi class tu dagina 7 phawbada leiba imung chatrukka marifutere ke mahiroi singda lemna school bag yanthoki loinana handak lamdam basida thokiba isawgi awaba mayok nakraba imung taratruk tasu hapa sing yanthoki tinjang kaijang dana na de yektana masa mau phana Laige Harbadi Haksang Sajil Tobo Mathau Tai Hana Lamsang Assembly Constituency MLAS Rajena Pongdokre. Tasigi Taramatwidagi, the Yoga Physics Institute and Studies Nasilaga Yaskul Police Lenda Liba MDU Holder Yoga for Health, Well-being and Sustainable Development Haiba Team the Pangtokiba Kungatere Subasta Level Yoga Physics Championship Lotion Megatoramga Mari Lenena Opomasi MLAS Rajena Pongdokibani. Toromadu the YPISM gi Managing Director cum Grandmaster Dr. L.W. Ananta Amadi BB Paul Mental Development Home Mongsanga gi Headmistress T Anitana Athobi Metung Singh Oina Saruyaki MLAS Rajena Makata Raduna Mioi Bena Wakal Nungaina Haksang Pana Leiba Haiba Asidagi Hena Athoba Lan Amata Leite Yoga Masana si Miyamna Sakhang na Bagal Loinana International Yoga Day Haina Palan Tonari Yoga Sanaroi Singna Masam Opana Laibangam Nabaga Loinana Nomadi Soidana Sports Department ki Saruk Amo Oiratuna Kudong Saba Kayasu Panglakpa Yana Lay Haiki Lebar Kurimata, Dati Kurimata, Miko Kurimata, International Department of Energy, which is international over which is celebrate over there. I exercise over the machine. I go near the Kursi, Sanaba, Lena Pina Sandana, Lungana, Yamna, Peace. I go walking to me, Latana, Pencil, Latava, preparation, Latana, exercise here. Swarupada Mudur Swami Srila Sripadagi Taragani Palak Suba Tirobhava ceremony ngasi Shanghai Prodaliba International Society for Krishna Consciousness Skon da Pangtokre Tormadu Damodar Swami gi photo da haile katpagalloina Sankirtan Nasingba Pangtoki Guru Puja su Pangtoki Sai Kudingi October Thagi Anisuba Numaizing Numita Malem Pumbada Pangtoknaba Pastors Day Hainasu Khanaba Pastor Appreciation Day ngasi State Asida Su Christian Lining Zatpasina Pangtoknakre Masigi Manung Chanada Sandil District Amasung None District ki Tongan ba mafam singda paksana thorom pasi Pangtoki Christian Lining Zatpasingi Yamna Maru Benumit Asida Pastor Singna Church ki Yauna Pakat pa thabak thorom kayabu thagat pa makhoibu ikai khumnaba haiba singa sina numit asigi maru oiba saktam oiki Sandel amadi None District Labor Church ayamada numit asiga mari lenena miyam da phaba pautak sandokpa amadi dharma gi oiba isai jagoi pangthokpa gi lonena miyamna amaga gi marakta nungsinana khodor potsing pinaki Sanabagi Paul Singh Pizari
Manipur Master Athletic Association MMA na sinduna ngarang dagi hauduna Kumalapak Main Stadium da chatharakhiba nipugumdo Super State Level Manipur Masters Athletic Meet 2024 nga solution kre tongan ba sahi kaluki Master Athletes pun chama ga Manipur ni thoirom na saru yaraba event kun ga mathoi da thoi hen tanaki state meet asigi mai palak laba nupa amadi nupi athletes singna mathang chahi gi January 13 dagi February gi 3 phawba Kerala gi Thrissur da leiba GIS Synthetic Stadium da pangthok dauriba taruk suba National Master Athletics Championship 2025 da Manipur gi mohot chindon saru yarugani state meet lotion minute da nupi gi hammer throw event gi chahi Manipur gi mathakta Teis Kunjarani chai mudra gi di mathaktana Manggol nganbi chayung pumangagi matakidana nauribam subadani chayni pumangagi matakida Asarani na matangsina goal sing funky nupagi hammer throw da Muhammad Ayub Khan Muhammad Firoz Khan Sktv'S Primetime matangsina chahi humpu yangke manga madi kuntragi matakta gold medal sing phangmangam ki nupagi discuss throw event Muhammad Hafizuddin Kabir Hussain RK Bobby L Robindro Muhammad Ayub Khan A Surchandra S Noren Muhammad Amamuddin Amadi K Bolna matangsina chahi kuntraga manga nipu yangkai manga humpu sai humbudra manga maripu amadi sai maripu ga manga gi mathakida gold medal sing phangnaki nupi gi mita chani gi lamjel da L Uma L Sanatombi L Jitesuri L Subhabati Ais Padma amadi N Ibetomina matangsina sai nipu yangkai manga humpu manga amadi sai Humbudragi mataki kanglopta gold medal sing funky nupi ga high jump event RK Latasna W Dasumati M Gita amadi RK Sanahan bina matang sina tongan ba sai kanglopta gold medal sing phangbangam na ki loinena nupagi high jump event MD Yahya Khan MD Wahidur Rahman L Gopeshwar Ayub Khan L Ito amadi ke ibolna matang sina tongan ba sai kanglopta gold medal sing phangbangam na ki Kanu the Chathari Bahanba Winam Kendra Wise Open and the 60 above League Knockout Kang Tournament 2024 ngasi Group A gi League match ta Winam B Kangkutna Mai Pakre Kanu Thongthak Awang Lekai Deliba Radha Madhav Kangsang da ngasi Sanakiba match ta Winam B Kangkutna Wangwai Kangkutpu Panjal Kuni Thoi Kun da Mai Thiba Piki Chathari ba Kang Tournament nasi Class Kang Unit Kainogi Santang Makada Oinam Kangkutna Sillaga Kangkutara Matuina Group Ani Tona Saru Yari Haying match Lairoi Lorena Maka Chatharakpa match Oina Tasigi Taraga Mangada Oinam E Kangkuta Madikasam Tong Kangkuta Labat Nergani Manipur Archery Association Sinduna Ngarang Dagi Kumalapak Sports Complex Chatharakliba State Level Sub Junior Madi Senior Archery Championship 2024 the RC Tail na compound main team ge goal lokre thasagi kungini thoi phawba chathagadori ba championship asigi ni chanba numita senior main ge compound team da RC Tail gi ice Tiuton Kuman L Yohenba SS Ramakanta amadi A Joy Chandra gi kangbuna apun ba score sani ga kun ga humdoi phangduna goal loki loina kalop asigi SSC top Mayai Lekai gi S Johnson E Lamnganba L Arwin amadi SIS Malem Nganbagi kangbuna apun ba score chani kun phangduna silver loki aduga USC Pasogi M Vikram NJ Pradeep RK Priyobarta amadi Winston Soibam gi kangbuna apun ba score chani taraga mapan phangduna bronze loki Kumalapak Indoor Stadium the Thasigi Tara the Satarleba Sub Junior Amadi Senior State Level Volleyball Tournament listening Kungamarigi Ngasi Marini Chanbanu Meta Sub Junior Boys gi semi final match sing Sana Evolution Kre Tournament Sigi final da Ami Medo Amadi YPC Ishok Lamba Taunaragani Ngasi Sana Kiba Ahan ba semi final match da Ami Medo Mayang Imphal na NYVA Naurembu set home sino da mighty piraga final chunky anisuba final match sanaki bada YPC isokna YGC
Waikhongbu set ahum anida maiti ba piduna final changba ani suba team oiki amoromda senior women gi ani suba ngasi semi final lineup loikre hayeng ahan ba semi final de SDV Sanapati amadi Manipur Police Sports Club MPSC ga sanargani ani suba semi final da TRYVC ukrul amadi SCYC Sanjam Chiranga lamba taunargani senior men gi oinasu hayeng dagi quarter final match sing sanargani ahan ba quarter final match da SCYC Sanjam Chiranga amadi AVA Ava Androga Sanagani. Anisuba quarter final dana MPSC amadi NYVA Naurimga Sanagani, Suba quarter final matchta Amemedo Mayang Imphal amadi SVA Haikruzamga Sanarva Matunga Marisuba Amasung Aruba quarter final matchta YLSC Kachikul amadi TRYVC Ukul Anina Labato Nargani. Howsing ngasi nong magi bayi ngasa amadi nong sagi pau pizari ICR Residence Center Lamphel dagi phangba report ke matu ngasi gi khwai dagi sakhe bagi sangasi Celsius degree kun 3.5 mangani aduga khwai dagi ingmana Celsius degree taraga mapan oiki nuksati yawi single maningi chang sada marfudra taruk amasun numida waram da sadong pumato oiki nong chubagi chang millimeter taret oiki Arubada maruba pau mukana pizari. Article 3 ki sakti season aduna Manipur thugaina ba honar labadi miyam ga loina chap chana thenagani haina Lok Sabha MP Bimola Koizam na phangdokre. Nasigi kwak tanbagi thoramda maitena langam phiral paigini haina paujelak pasidi miyam ge phaba khudamni haina Reza Sabha gi MP Sana Zawbale semna phongdokre Kwakta Public Health Center gi award prastap sing thabi raktabagi mayok tangasi kwakta gi lup mangana PSC thonglom chendro khongjang changchin kre Sathari birang asuna larik tamba phangdraba khungakpa mairo singe akatnaba thokchil ama education department local pam thoi hane MSP president S Rosana phongdokre amadi Thobal district da thokiba tongan balambigi khudong thiba thodok ani dana ha ama laikhidre ahomna soklei Matang sa bulletin solution zare Manipur miyam gi punsida khwai dagi hena maru oiba status gi lebaga sigi amadi malem gi oiba e pau singi damakte SKTV newsroom yeng taduna lebiu madu gi damakte Google Play Store da sangbi duna SKTV Manipur gi app download tobiu sel amata tingdana SKTV gi news amate te channel sing yeng biu natragna SKTV gi website skyic.in da changbiraga website asimakta da our OTT have option da click tobiraga me yeng tabiu amadi Aikogi social media handles sing the join topi the Kudako e pausing lobiu. Lushilapata Punamapu, Omokana Kurumdari.